मरन सादना अल्हाज रियाजुद्दीन खान डेलीगेशन तौबा September की तांग कुनिथोई की निमिदांग वायरम पुंग तरुक ताबा मतमदा Future of Lilong Development Association Foldagi Executive Member Singi oiba mifam ama Lilong Turel ahanbida leiba Lilong Darbar Hall da pangthokre hariba mifam asida yamna kupna khana nainaraba matungda resolution sing mod amata oina lawminakhi ahanbada handaki khangawdana chutharakpa nongzuna Lilong Kendra gi Turel Torban singda ising pasalaga Lilong Kendra da thokiba ising ichawdagi kannana ba hotnabada Alhasiyar Muhammad Riyazuddin Khan na luchinglaga Foldagi member singa loinana lawkiba thodang adubu mifam aduna mod amata oina appreciate tawki ani subada Alhas Iyar Muhammad Riyazuddin Khan na mapi mapa laitraba Lilong Kendra asida ngamzaba khudingmak kathoklaga Lilong Kendra gi praja singi seba tawnaba hotnarakpa kangawnaraba Lilong Kendra gi youth singbu lamjing lamtaknaba ahing nongthil naidana hotnarakpa loinana Lilong Kendra amadi Kendra sigi praja singbu izat lainaba awang bathak ta chingkhatnaba hotnarakliba asida masa khaki khanba amadi Lilong Kendra bu manghandaba yade haina hotnariba Lilong gi miyoi ama anina social media gi kuthangda lautunaraga namthanaba hotnarakpa adubu mifam aduna thamoi sokna condemn tawki ahum subada mifam aduna yamna kupna khanaraba matungda Lilong Kendra bu manghanna ba hotnarakpa khudingmakta Future of Lilong Development Association gi member khudingmakna thawai haksang amadi pangal leiriba makai thengnaba haina lepnakhi mari subada mifam aduna haukiba chahi tara manga gi mamangdagi masana ngamzaba pangal gyan lawsing pumnamak puthoktuna Lilong Kendra asipu chawkhatnaba hotnarakliba amadi youth singbu sports amadi education gi lamda thak wangna ba hotnaduna lakliba Lilong gi mamal leiraba amadi Manipur miyamna sakhanglaba Alhas Iyar Muhammad Riyazuddin Khan da social media gi kuthangda prestige soknaba post torakpa asi Lilong praja pumna makpu singnabani haina mifam aduna lawbaga loinana legal necessary action lawkhatpa haina su mod amata oina lepminari haina Foldagi working president Alhas Abdullana Thadorakpa Cherolamana Fongdorakli Wayam Puntaru Tawang Tam the Future of Lilong Development Association Foldagi executive member Singi Oiba Mifama Lilong Turel Hanbidaleva Lilong Darbar Holda Pangthoki Hai Mifama Sidayam Nakup Nakana Narabamatunda Makagi resolution Singasi Mod Amatoina Lominaki Ahan resolution day Handaki Kanghaudana Chutarki Manong Juna Lilong Kendra si Kendra ki Turel Torban Singda Ising Pasalaga Lilong Kendra da Thokiba Isingi Ichau Dagi Kannanaba Honabada Alhaz Engineer Muhammad Riyazuddin Khan na Lusinglaga Foldagi member Singaloinana Lau Kiba Thodang Adubo Nasigi Mifamna Mon Amatoina appreciate Tawki Adi Subari Jolusanda Alhaz Engineer Muhammad Riyazuddin Khan na mapi mapa laitraba Lilong Kendra sida namjaba khuding mak kathoklaga Lilong Kendra ki praja singi seva taunaba honarakpada kakngau naraba Lilong Kendra ki youth singbo lamjing lamtak naba ahing nongthil naidana honarakpa loina Lilong Kendra amadi Kendra asigi praja singbo izat lainanaba awang bathakta chingkhatnaba honarakliba asida masa khaki khanba amadi Lilong Kendra bu namthanadaba yade manghandaba yade haina honariba Lilonggi miyoi amani na social media ki khuthangda lautunaraga namthananaba honarakpa adubo nasigi mifamna thamoi sokna condemn tawi ahum suburi jolusanda nasigi mifamna yamna kupna khanaraba matungda Lilong Kendra bo manghannanaba honarakpa khudingmakta Future of Lilong Development Association ki members khudingmakna thawai hakchang amadi pangal leiba makai thengnaba haina lepminare mari suba resolution da nasigi mifamna haukiba chahi 15 gi mamangdagi masana ngamjaba pangal gyan lausing punamak puthokuna Lilong Kendra asibo saukhat nanaba hotnarakliba amadi youth singbo sports amadi education gi lamda
ꯊꯥꯛ ꯋꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏꯕ ꯂꯤꯂꯣꯡꯒꯤ ꯃꯃꯜ ꯂꯩꯔꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯂꯕ ꯑꯜꯍꯥꯖ इंजीनियर मोहम्मद रियाजुद्दीन खानदा सोशल मीडिया की खुथांगदा प्रेस्टीज सोकनब पोस्ट तौरपा असे लिलोंग प्रजा पुनमको सिंगनबनी हाइना ngasiगी मिफमना लौबग लोइनना लीगल नेसेसरी एक्शन लौखटपा हाइना मोड अमतोइना लेमिनरे हाइ मिटिंग किया है को